Imphal West COVID Hospital ama linkhatlagani anouba SOP ama semduna COVID thengnanaba hotnaragani Chief Minister. COVID-19 na positive oiba miyoising layengbada khudongchananabagidamagta anouba COVID Hospital ama Imphal West linkhatnaba sarkarna thorang paikhatpa hore. Loinana COVID thengnanaba anouba SOP ama semduna athuba matamda lauthoklagani. COVID layengbada sel thumgi awaba kokhanaba Ayush Bharat namadi Chief Minister Hagsel Gitchengbang CMHT asisu konsinduna chatna hallagani. Masida natana COVID layeng navagidamagta front line da chongthoktuna hotnariba doctor, nurse, health worker singsu life insurance mathang sahigi 2021 phauba chatna hallagani haina Chief Minister N Birena phongdokre. Wafam asi ngarang Chief Minister Secretary ta pangthokpa COVID-19 gi matangda Manipur miyamda mamutta na khanganaba amadi Section Thaurangi Thabak Laukhanaba Warol Sing Yauba Banner Pamphlet Sing Miyamda Yanthokpagi Thauramda Haikibani Chief Minister na makata na haikibadi ngasi yanthokliba COVID-19 gi paujel puba leaflet amadi banner sing asi lambi da seliba gari sing da thetuna Manipur gi sing amasung tamgi mafam singda yauhanduna COVID-19 dagi karamna section Thaurang lakhotgadagi haibadu miyamda khanghanbani haiki Health Department na mapung oina thodang lawduna sinkiba thoram aduda CM gi advisor Health in Charge Dr. S. Ranjan Principal Secretary Health Bunlumang Health Director Dr. K. Razo yauna Department gi makok thongba official kayasu saruk yaki Jan Andalon campaign gi saruk ama oina pangthokhiba banner pamphlet yanthokpagi thoramduda Transport Department Public Transport Interstate Bus Service Association Auto Association Magic and Winger Association District Transport Officer Singh Social Welfare, Education Department, Labor Department, ANM, Amadi Asa Worker Singsu Saruk Yaki. Saruk Yakiva Singda Chief Minister N Birena banner Amadi pamphlet Sing Adu Yantokhi. Loinana Thauram Adu Damiyam Punna COVID-19 Thengnamina si haibagi matangda Apunba wasak lawbogi Thauram Amasu Pangthokhi. Thauram Adu Gamari Lainana CM Birena Makatana Phongdokhibadi State asigi miyam gi apunba matengna ngasi phawba COVID-19 thengnaduna lakle loinana laina asi hojik phawbadi mai pakna thengnari haina lawba yai adubu laibak thibadage laina asina miyoi chamaga hompu laikhidraba singi maphamda sarkarna nungaitaba phongdokle miyamda awareness pibagi khongjang ama changsinba mathau tare khanduna ngasigi thoram asi pangthokpani sarkarna lamdam asida leiriba CSO sing Medical Department Student Organization sing Police Department amadi hiram asigi matangda mamutta na khanglaba expert sing yauba State Level Coordinating Committee ama semle committee asigi makhada pungkun mari chupna thong hangduna COVID-19 dagi ngakthoknaba thabak paikhatnaba office ama hangani miyamda toll free number piduna pau phawdok phawjin tawbagi khudongchaba phangangani haiki CM na hai anoba SOP asi chatnaba matamda yariba makai mi pulhandanaba Sora na singba pangthokpada mi taradagi hena tilhandaba bus amadi passenger puriba auto gari na singbada mi ka hena tonghandaba saksa haijanaba tawhandaba hidak thakphamda mi pulhandaba kaya paikhatkani asumna nauna sembadoriba COVID-19 gi chatna kanglon sing ase numit taraga mari ni dagi kun phawpudang ngak na chatpada Manipur da COVID-19 laksin bangamgani haina khalli haiki COVID-19 ngakthokpa haibase chada humbudra de miyoi masa masada chaksin thaurangi thabak logjagadabani maduna miyamna yariba makai COVID-19 gi SOP ngakna chatsi haiki ngasi phawbada sarkarna COVID-19 thengnabada asangba senpham gi matangda Chief Minister na haikibadi hojik phawbada laichet asi thengnanaba hotnabada lupa crore hompugani thoirom sading toukhre masigi manungda COVID care center sing linkhatpada lupa crore 13 lakh hompunipan Medical equipment sing laibada lupa crore ahum lakh 38 testing machine sing laibada lupa crore ani lakh 38 anoba COVID care sing hangdokpada lupa crore manga lakh 38 ambulance sing laibada lupa crore ani lakh 52 transportation da lupa crore ahum lakh 94 Chief Minister COVID relief fundagisu lupa crore 38 sading toukhre haiba wafam phongdokhi Chief Minister na hai RIMS amadi Jenims Hospital da ventilator amadi oxygen gi khudong chaba phangba ahienba phamung nifu hengat lei Private Hospital gi oina Siza Hospital phamung yangkhai
Rajmedicity dasu phamung hengatnaba thabak paikhatli masida natana ventilator oxygen gi khudong chaba phangba phamung humbudraga manga district hospital tareta phanghangadori hospital da oxygen gi award pa laitana bagi damakta hojik phawada oxygen cylinder chamnga yanthokre government gi hospital sing dasu ventilator marfu taruk amadi oxygen concentrator machine cham kunthra nipan pi khre Anauba SOP asi ngasi nongmanini asi da lauthokladuna chanahalagani SOP asi mapung phana chanahanaba laikai gi club singna achoba thodang lobiyu laikai singda leidiba dukan singda khaini kwana singba yonba yadaba yum amada pot leigadaba mi amakhakta khandoklaga card system chanahalaga dukan da pot leihanba hek yariba makai mi yamna tilhandanabagi thabak paikhanabagi policy amasu hogdokani Local market amasung main market hangdokpagi matam khana na thabak paikhatkani haiki Armenia amadi Azerbaijan gi foreign minister singna Geneva da wari sanaragani Armenia amadi Azerbaijan gi foreign minister singna Nagorno-Karabakh conflict asi santainaba puraknabagi damakta wari sanaragani haina official source amana phongdokre tha amarom chupna satharakiba conflict asida miyoi cha kayagi thawai mangkhrabani Armenia amadi Azerbaijan gi foreign minister sing asina France, Russia amadi United States gi envoy gasu unagani hairiba leivak sing asi OSCE Minsk group ki co-chair gi charge puri bani numit kharani gi matam asida nakal ani gi marakta khutthongna bagi thogdok sing hengalakli leivak ani gi foreign minister singna wari sanana bagi damakta Geneva da thungkhre Human Right Group singnadi aina thingkraba khusu khulai sing sizinaba khudaktagi lepnabagi wafam su taksin khi Armenia na Azerbaijan gi city Bardada cluster munition sizinaduna attack chatharakle haina confirm tawkhraba matungda wafam asi lakhibani haukiba chahi kunga manga gi matam asigi manungda South Caucasus ta khwaidagi sathiba mawongda khutthoknabagi thogdok asi chatharakle masida Russia amadi Turkey na chingbasu lal asida yaukshalaktuna hena pakthok chokthorokadra haibagi nungnang ba leiri Russia gi president Vladimir Putin na sagol sen numita phongdokkiba wafam amada Turkey na hena chawba demand ama logduna thokliba lal ase loisindanaba honabagi mathau tai Kremlin gi spokesman oidiba Dmitry Peskov na journalist sing da wari saraduna haikibada santi ngakpa lanmi singna Azerbaijan amadi Armenia gi agreement gi matung inna conflict zone da changba yahangadawani Nagorno-Karabakh region asi international oina Azerbaijan gi saruk oina recognize tawi adubo ethnic Armenian singnadi hairiba mafam asi control tawribani Russia na Idlib ta air strike chatharakibabu Turkey gi president na warning tawkhre Syria gi Idlib province ta Russia na air strike chathaduna Turkey na sogatpa militia yangkhai hen hatkibagi thokdok matung tarakpada Turkey gi president Recep Tayyip Erdogan na Russia bu warning tawkhre haina source amana phongdokle Kurdish ki khulai paiba group sing asi Syria ga taina bangam khai paring asi dagi clear tawdaba targa de Turkey gi oina awang thangba Syria gi sarukta anoba military operation launch tawragani haina kihanki Turkey gi leader asina makha tana haikibada Russia na air strike tawduna Turkey na sogatpa Syria gi rebel kaya ama hatkre masina takpade Russia na region asida tungkoina gi oina santi thamba pamde haibadu utlabani Karigumba khulai paiba Kurdish ke terrorist kangbu sing ase lauthoktawa taragade aikoina karigumba matam amada hekta operation adu satharakpa yana lei hairi suspected Kurdish fighter amana border town oiriba hate da changsilaklaga suicide bombing chatharakraba matungda mahaki comment asi lakhibani ningthaukawa numita Russia na changkhiba air strike aduda masing yamlaba Turkey na sogatpa fighter sing hatkre Russia na Syrian National Army Force ki training center amadasu air strike tawki masina takpadi Russia na lamdam aduda tungkoina gi oiba santi thamba pamde haibadu takle Jabal al Dawela area da attack adu sathagivada military training camp amada target tawki hairiba mafam asi Turkey na sogatpa khulai paiba group sing na area adu da leiribani Syria gi Idlib province asi rebel sing na control tawriba mafam amani Russia amadi Turkey gi marakta leinariba mari phasilakhidaba matamda thogdok asi thokibani India China na nipan lak subo oina military wari sanaragani Eastern Ladakh ki border gi yetnaba sing leikhai tanabagi pandam galoina na India amasung China gi military delegate singna mathangi chayolda nipalak subo oina wari sanaragani mamangda nakal ani na sanakiba wari yanaba mata puraktana loisin khibaga loina na
Ningthamtha changsilaklaba phawba line of actual control LAC gi paringda ungkhatnaba hanthabagi mawong leikide amasung lanmi singna Celsius degree -30 gi ayingba mayoknaba takhi. Handaki wari sanaba asida Indian military delegation adu Lieutenant General PGK Menon na lusingani amasung Ministry of External Affairs ki Joint Secretary natin Sri Bhastavasu saruk yagani. Lieutenant General Harinder Singh Indian Military Academy IMA da transfer tawkraba matung tha asigi mayai chanda sarukta Menon na taraga mari suba commander gi charge paikhi. LAC da tha taruk supna leiraklaba muknabagi phibam laikhai tanaba honaraduna leibak anigi makok thongba military commander singna tarelak mifam pangthokhrabani. Mamangi mifam adu October 12 da pangthokhi. Mifam adusu yanaba puraktana loishinkhi.